Manipur BJP no lusingba lengak leidiba makai Manipur thugaiduna separate administration piba haibisi kaidongaida oithoklaruidaba mani Sarda Devi State asida leidiba BJP no lusingba lenga asina leidiba makai Manipur thugaiduna separate administration piba haibisi kaidongaida oithoklaruidaba mani haina Rajya Sabha gi MP A Sarda na phongdokri Mathang sahi English ngani ga kunga tereta pangthokadoriba tarahumdoi suba Manipur Legislative Assembly mikhalda Tamenglong AC da BJP gi merep oina mikhal lamba thengnanaba sem sariba retired IRS officer Gaigong din panmai yauna AC gi miyoi yangkhai ga mathoi BJP da sanglakpaga madi leinana ngasi nite pachu thikta leiba thambal sanglina pangthokiba Paugi mifam amada BJP Manipur Pradesh ki President oiriba Rajya Sabha gi MPA Sardana wafam asi phongdoki mangna makhatana haikibada Manipur miyam gi PN da punamak BJP lenga sina ikai khunai BJP lenga sina leibak miyam gi interest ki mayokta thabak tawbo oina ubagi phibam ama marak tu uba phangi adubo party asi miyam na lan ubigano amasung lan sandopigano ngasi phawbo BJP na Manipur miyam gi interest ki mayokta thaba amata tawbo lekhiti party asi na miyam gi apamba gi mayokta kaidongai da thabak tawroi Manipur kanchi hairabadi BJP lenga asi natana kana suleki central leadership na su Manipur thugai bi yaroi haba Manipur miyam gi apamba si ikai komnei BJP leiriba makai Manipur thugai ba sungamloi maram aduna lakadoriba mathang sahi English ngani ga kunga tereta pangthokadoriba Manipur State Legislative Assembly mikhalda Manipur gi miyam na BJP da saugatuna Manipur miyam kanbada thaudang lominasi amaromda haukiba sahi English ngani ga kunga homdoi gi me ahumdagi haurakhiba laibak ki irang asina maram oiraga ngasi Manipur da sakot khongjel da thin thalakliba si laibak thibani Aikoi masel gi marak soi ki lan ki yaurabasu aikoi amatani haibu wakhalon asina amana amabu ngakpi batamsi leiba si irang asum tawdun leirabati lamdam asi sakot maikei da khong thangjin mangamdana adumak leiragani Manipur asi hana gomna ing tapa sakot pa Manipur amu ehensi hairabati aikoi amaga puna phaminaduna wari sanaduna waroisin ama purakna bahwana ba matautai pau phawbuk ba walamba puna mag wari sanarabati lana khanaramba kaya du wakhal taminagani Hatna suna bana nakal animakta mangjaba pibana tana kaidongai da waroisin purakpangamroi maramaduna aikoi punsinsi wari sanasi waroisin purakna bokhotna minasi phurup amana amabu ikai khumnaba utsi haina phongdoki Amaramda BJP asi communal party amani haina section kharadigi maral siraklibu wafam adubu A Sardana yamna kana yaningdaba phungdokladuna makhatana haikibada laiba asigi president oiramba APJ Abdul Kalam amasu hauji laiba asigi president oiriba Draupadi Murmu yauna Zanjatiya Gaurav Divas pangthokpa sina party asi tuan furup singi miyoi sing suna saruk yaba masum community kudimapu sakhangba party amani haibadu yamna mayek singlabu khudam naiki ngasi nauna BJP da sanglakhraba retired IRS officer amadi Central Indirect Taxes and Custom gi makhara Director General oiramba Gaigong din panmaina BJP da sanglakhiba si party asi gi oina lebak phabani ma ki administrative experience amasum public service aduna party asi organization amasum society asi hen mapangal khalalagani haidi Jirangrong inpui naga area da lairibi illegal immigrants sing pochai sing yomsilaga hankigadabani ZUF Jirangrong inpui naga essential land da lairiba koki illegal immigrants sing khudakta mapot masai yomlaga hankigadabani kariguma hankidaba tarabadi makoi sing adugi mathakta akanbe attack satharagani haina Jirangrong United Front ki Ministry of Information and Publicity na thadorakpa sirol man hairi sirol asina makhatana hairibadi illegal immigrants sing na maram oiraga Jirangrong inpui gi miyam amasu makoi gi pari puri gi oiba lamsing da haujik saithing phangdiba sing asi akan mamon haksina lawi loinana Civil society organizations political leaders amasung lanai miyoi singna makoi apama matung ina hathua tuna khana nainadana mari leinaba stakeholders singdagi ayaban laudaba amadi knowledge yauduna pending ladiba satter of demand sing natragana central natragana state government ka waroisin purakpa ngamdriba issue singi matangda thabak tawredabani Jirang inpui amadi makoi gi oiba pari puri ki oiba lamsingda matam sangna mayuk naduna laklibi illegal immigration lam khopsin ba amadi natural resourcing exploration tawbagi thabak singa si haksina lawi Jirang inpui gi pari puri ki oiba lamsing history culture identity amasum
customary rights sing asi karigum mawng amatada negotiation tawba yaroi furup asigi customary law sing asi mapung phana ngak sienduna thamgadabani jirangrung inpui naga essential land lairiba kuki illegal immigrants sing khudakta makoigi potchai sing yomlaga khudakta mafam adu thadolaga satkigadabani karigum sataba tarabadi फ्रन माइकई खांगमदब अकनब चैथें पीरगनी कोकीजौ लीडर्सिंग की एपोलॉजी अदु फ्रन लोइनना फुरुप कासानागा हाइब सेंसिटिव ताम सिजिनदुना नेशनल स्टेट मीडिया हाउसिंग ममांग पब्लिश ब्रॉडकास्ट तौखिबगी थोंग अदुबसु यानिंगदब फोंदोरखी कोनसा खुल पैलेसदगी अखोगी इसिल इनाउसिंगबु फाराबा मतुप थोकना काक्सतुना हाटपदा नतना मखोइगी लोइनबीसिंगदा मापुरोइबिगी सादोंसिंग अदु थोंलगा पिजखिबा यामना सखतबा थवंगसिंग सतखिबा मियोइसिंग अदुगा ZUF ना कैदोंगाइनस कॉम्प्रोमाइज तौरे ZUF की मैकेदिगी मखोइगी फंगफम थोकपा आइन गोएबा हकसिंग पारिपुरी गोएबा लमसिंग नेशनल रिसोर्स अमसुंग कल्चरल हेरिटेजिंग सबसन ngaktuna thamba haibisi मखोइगी लेंगद्रबा फिरिमनि इलीगल्स नोमैडिक सेटलर्स सिंगना मखातना मखोइगी पारिपुरी गोएबा lamda inchi ma phawba khopsilakpa yaroi haidensu pausida makhatana phongdorakli koki CSO leader singama sum search leader kharana ngarang kangpokpida minister ikai khumnabu utkibagi thawong condemn thawi se minister senapati digi halakpagi lamida kangpokpida koki CSO leader sing search leader sing ikai khumnabu utkibagi thawong adu koki youth organization akan mamong condemn tawi hari lob asina thadurakhiba chirol amana haribana haukiba sai anirongi matamasi koki singna khang mangamdaba awaba kya mayuknadun lakibani koki miyoi kya tamthina hatkre nopi kya man rep tawikre khul kya mai thakre miyoi lising kya man lanjena duna leibigi mathakta community asigi miyoi sing hojik su akiba amadi tangdu leita da phibam amada leiribani se minister na constitutional authority amasum daita leiba misa ama oiriba leiriba unkhatnaba si lefanduna मिसा मियाम ngaksen mangamdri madugi mahutta maral lejadrab kuki gi miyoi kya gi punsi amasum lantu mang takpigi thongsing leptana sathari asigumba phiba masida karang kuki CSO sing leader sing amasum search leader sing na se minister bu ikai khumna bu utkhiwegi thong adu yamna thangmoi kainingai ni amasum akan mamong na condemn tawi makhoi khara aduna satakhiba thong sing aduna miyam gi wakhalda kari su mami tabang amroi leadership ama haibisi shakti paribe sing bu pelna na bu khona banati miyam ga puna leminaba makhoi gi right sing ngak na bu khona ba maso makhoi gi dignity sing adu manghandana thamna ba khona bani maram aduna kuki leaders sing amasum institution sing maru oina search leaders sing na community esigi interest akiba yaudana daita leina amasum positive oina thabak tona bu khona ga bani miyam ga puna leminaduna miyam na phawri ba saina sing adu sabsana khanga da bani justice ki damak ngang ba loinana santi ki damak thabak taw ga bani loinana community esigi unity awareness amasum hayeng gi yefana ba gi damak lamjing ga bani hauki ba sai english sing ani ga kungo humdo gi matam digi hauna politicals manipulation amasum unity wat pana maram oiraga koki miyam na awaba kya mayuk na lakli maram aduna leader khudimakna community esigi yaifuna ba thabak tawgada bani hari search leaders na kangpokpigi issue CM da pukhatkibagi damakta kotu na thagatpa phongdorakli se minister na ngarang senapati digi imphal tam halakpagi lambi da search leaders na kangpokpigi minister ga unatuna haukiba me 19 da Scotland amasung Kojimani ki marakta Chusampura Baptist Search Convention yaururaga halakpada kokizau search leader ako mihati na hatkiba thawdo adugi matangda thijinna taksin kiba adugi damakta kotu gi mekedi gi thagatpa phongdorakli heri kotu na thadorkiba sirol amana hairibana search leader sing adugi mekedi gi minister da me 19 da khulai paibising ni ambush tawduna hatkraba Dr. Reverend Bihi Silthau Reverend Kaigolun Laubum amasung Pastor Paugolen Silthau ahungi mihat asi athupa matamda thigatuna thawdo asida sienari besinga do masakhang doktuna logeba serak pibiu haina taksinki search leader ohumadu NSN IM gi kangbuna hatkibani haina maral siraduna makoi singa dugi mathakta athubada justice purana bokhona gadabani UNC gi maikedi gi naga tabe area singa sathariba matam kaktaba economic blockade asina maram oiraga kangpokpida leiriba miyam hidak langthaki yauna nomagi tangai fadana sijinadraba yadraba polamsing phangdabigi awaba kya mayuknari basigi matangda search leaders sing maikedi gi chief minister mayek singna thamduna district asita chana thana polamsing ningthina phanganabagi wafam taksin kiba dugi damakta su thagatpa phongtokli
Kangpokpi district asida tha amarom hena Imphal amasum Dimapur romdagi hidak langthak yauna nomagi tangai fadaba polamsing thajilakpa lepkhibadagi khamthingna awaba mayuknari haina phongdorakli Government ki ayaba yaudana Manipur amasum Mizoram border da ain kaina lupa crore manga sangna sariba yot ki thong asina security da sauna akaiba pirakpa yaba akiba leiri Manipur amasum Mizoram border da government ki ayaba yaudana lupa koti sangna sariba yot ki thong asina security amasum regulator ga mari lainaba singda yamna sauna khudong sadaba thokalli hairi mari lainaba government amadi environment ki ayaba yaudana lupa crore manga sangna saba hokiba yot ki thong asi haujik losilapigi phiamda leiri hairiba yot ki thong asina Manipur gi Susampur district ka Mizoram amasum yomlo nariba Myanmar leba ka samna halagane hairi sariba yot ki thong asida prefabricated erection amasum incremental launching techniques sing sisinamasu thengnari hari thong asi sabra sisinari bi steel beam sing amasum crucial sing asi Mizoram rom digi pusilaktuna asauba trenching high strength walls sing amasum revet sing thong sapamasida assemble tawi amari thong asigi final deck installation gi thabak sing hauji akan mamon sathari hari yamna sensitive oiba mafam asida mari lena ba government ki officials sing yengsindana hauji phawba laidi wasida state ki official amasum local group singna nongnang bu phungdok narakli hauji sari ba thong asigi maramda local group amadi government officials singna hainarakpa thong asi cross border gi thabak tawriba singna ain kaina thong asi saduna makoi gi oina ain kaina drug sing nomai amadi kusukulai sing smuggling tawigi lambi ama siam labra habi singna ba lairi hadi thawdo osiga high fit manaba mong da English ngani ga kunga marigi me thada Kuki singna Sandel district ki ke mol nomma musum Susampur district ki thingang phayani ki mark to liba Manipur river gi matakta thong saba horambadagi Manipur government khanglakpadagi thong saba ki thabak sing lenga ke ayaba yaudana madi environment clearance loramdabadagi security force ka loinna thong saba lepanduna thamki amaramna Manipur amasum Mizoram border government ke ayaba yaudana yot ki thong sari basida hanagi minister thomam berena ma ki Facebook account da thagat pa post amada lenga ki puning singsilakhiba ga loinna district administration amasum police na ain kaina thong sari ba mafam adugi security implications sing kupna monitor tawba hokre haina thajabi yaba paw man phongdorakli Chief Minister ama oina aihaki tofam thokpadi kanglupunamak nungsi sanana hingminaba lambi thibani Chief Minister khemsana hari maduri Chief Minister ama oina mahaki tofam thokpadi kanglupunamak nungsi sanana hingminaba lambi thibani CM na hai state asida kanglup frup nungsi sanana hingminaba ngamnaba lambi ama thigadabani santi laitaba mafamda sakotpa yaroi wafam asi Senapati district satluraba matungda Kangpokpi district ki Tafau ki village ki mayumda Chief Minister na phongdokhibani handakta phajinduna thamlambadigi asu engam yauduna thadorakraba Kuki naha taraga mari du Chief Minister ga unaduna wari sanakhi masigi mamangna Senapati da ngarang UNC gi mihut kangbu amaga unakhibadugi matangda Kuki khunja singna wangang bada CM na hai santi oina ba hona badegi Kuki naha taraga mari asu engam yauduna thadorakhibadugi damak UNC bu thagathi CM na hai phajinduna thamlambana ha singadu asu engam yauduna isona thadokpirakpani magna thadokpa nati hai CM na Kangpokpi headquarter da irang ngarang ngahak pankhiba duda search ki lusingba singa harau tayam na okhi search lusingba singa wari sanabada CM khemsana phongdokhibada haukiba singa du amana amabu ngakna rasi amadi kauthokna rasi aduga state asida santi purana ba manglomna sangsina bu hona minarasi haiba Kuki search singi lusingba singi maphamda magna phongdokhi CSO taraga marigi mihut singa Delhi da Home Ministry ki officials unaduna memorandum pisingkri census tawdringai da NRC hana tawnana ba maram sing mari lena ba khuding da thinduna taklamde CSO taraga mari haukibasai ahum kangluki irang na sogalaba Manipur da National Register of Citizens NRC ki thabak loidri ba phawba mikok thibi ki thabak lepina ba CSO taraga marigi mihut singna center taksingkri July manga digi Delhi da lerakhiba CSO taraga marigi mihut singna thadorakpa sirol amana hai Ministry of Home Affairs ki makok thongba officials sing unaduna Manipur da asengba India gi citizen amasum illegal immigrants sing masa khangdoktriba phawba kanglup ki irang loisin hanba ngamloi haiba memorandum pisingkri mihut kangbu oduna Register General amadi Census Commissioner Joykumar Narayante amadi census kamari leinana awang nopuk lamdam na thabak tawriba makok thongba official singasu unaduna wari sanakhi
ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯦꯔꯥ ꯑꯁꯤꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯕꯗꯤ ꯑꯆꯨꯝꯕ ꯗꯦꯇꯥ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 1982ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯣꯏꯗꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1982ꯗ ꯕꯦꯁ ꯇꯧꯕ NRC ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯪ 2018ꯒꯤ ꯄꯣꯄꯨꯂꯦꯁꯟ ꯗꯦꯇꯥ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯈꯠꯂꯣꯏꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 60ꯔꯣꯝ ꯍꯦꯟꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯍꯥꯏ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯤꯡꯊꯤꯅ ꯁꯝꯕꯜ ꯈꯥꯗꯕꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯂꯛꯄꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯀꯨꯝꯖꯥ ꯏꯪ 1950ꯗ ꯊꯣꯛꯈꯤꯕ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯔꯗꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯐꯪꯗꯨꯅ ꯂꯥꯛꯏ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯛꯄꯅꯤ꯫ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯒ꯭ꯔꯦꯇꯔ ꯑꯣꯇꯣꯅꯣꯃꯤꯅꯆꯤꯡꯕ ꯇꯥꯛꯂꯛꯂꯤꯕꯁꯤꯒꯤ ꯌꯦꯡꯂꯒ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯥ ꯍꯦꯟꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯅ NRC ꯑꯞꯗꯦꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ MHAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯑꯗꯨꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯔꯦꯞ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ NRC ꯑꯞꯗꯦꯠ ꯇꯧꯅꯕꯒꯤ ꯋꯥꯐꯝꯁꯨ ꯊꯛꯁꯤꯟꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯃꯤꯁꯤꯡ ꯈꯪꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯀ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯍꯟꯕꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫